타슬락드래고 시오라디 에이 꼭자 뭐 자가 짜라보 짝띠자 유니폼도 안 파자바네 정우 시로는 플레차 플레타나 뿌이더니 와래 얼마 TV nang tập quá sẽ yang hao ꯑꯁꯦꯡꯕꯩꯔꯣ ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯝ ꯇꯞꯄꯒ ꯅꯔꯩ ꯇꯠꯇ꯭ꯔꯤꯐꯥꯎ ꯄꯤꯖꯗꯣꯏꯅꯤ ꯍꯥꯏꯖꯟꯕꯨ ꯑꯩꯈꯣꯏ ꯁꯅꯔꯦꯝꯕꯤꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯄꯨꯖꯈ꯭ꯔꯒꯦꯔꯣ 이놈자 ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯄꯨꯈ꯭ꯔꯣ ꯑꯗꯨꯗꯤ ꯁꯤ ꯄꯤꯔꯣꯗꯅ ꯄꯥꯈꯪꯅ ꯂꯤꯛꯁꯟꯒꯅꯣ ꯁꯅꯔꯦꯝꯕꯤꯁꯦ ꯅꯪ ꯂꯧꯖꯔꯣꯗꯅ ꯑꯗꯣ ꯁꯦꯜꯁꯤ ꯄꯤꯌꯣꯕ ꯑꯩꯗꯤ ꯅꯨꯄꯤ ꯂꯩꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤꯕ ꯊꯤꯕ ꯂꯥꯛꯄꯅꯦ ꯁꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯄꯤ ꯐꯪꯕꯩ ꯋꯥꯠ ꯂꯩꯇꯦꯕꯀꯣ ꯁꯦꯜꯅ ꯅꯨꯄꯤ ꯂꯩꯗꯧꯅꯤ ꯈꯥꯇꯣꯟꯗꯤ ꯏꯟꯗꯣꯝꯆꯥꯁꯤ ꯀꯌꯥꯗ ꯂꯩꯔꯛꯄꯅꯣ ꯁꯦꯟꯗꯣꯏ ꯈꯔ ꯍꯥꯞꯄꯒ ꯑꯩ ꯑꯃꯨꯛ ꯂꯩꯖꯔꯒꯦ washroomda akuna sam toro ꯀꯥꯏꯗꯅꯣ ꯋꯥꯁꯔꯨꯝ ꯑꯕꯣ asida drama ma laibane hawgalo ko chai sing jana batause China na khudo ham tu uro na haidraba ꯌꯥꯔꯦ ꯆꯥꯛꯇꯣ ꯇꯥꯊꯛ ꯆꯥꯕꯤꯔꯝꯃꯣ ꯑꯩ ꯀꯣꯟ ꯆꯥꯖꯔꯒꯦ nabuk thalabo khangne banang ꯑꯗꯨ ꯇꯥꯊ꯭ꯔꯥ ꯉꯁꯤꯗꯤ ꯁꯦꯜ ꯀꯌꯥꯝ ꯇꯥꯔꯛꯑꯒꯦ yamde ꯑꯦ ꯌꯥꯝꯃꯦ Lisingam changwa kuntramu ꯑꯗꯨꯝ ꯇꯥꯏꯅꯦ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥ ꯌꯥꯔꯦ oh pouring de pammona mu hairene che leruro ꯃꯥꯏ ꯈꯨꯂꯤꯛꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯇꯥꯊ꯭ꯔꯥ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯗꯦꯜꯂꯤꯗ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏ ꯍꯥꯏ ꯊꯥ ꯑꯝꯗ 90,000 ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯁꯥꯒꯤ ꯐ꯭ꯂꯦꯠꯀꯁꯨ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯇꯦꯛꯁꯤ ꯊꯧ ꯂꯩꯔꯝꯃꯤꯁꯦ ngakpro ꯉꯛꯑꯦ ꯌꯥꯝ ꯊꯤ ꯉꯛꯏꯕꯣ ꯃꯔꯝ ꯌꯥꯝ ꯂꯩꯗ ꯀꯣꯟꯅ ꯍꯥꯏꯒꯦ ꯇꯥꯊꯔꯥ imaima ꯀꯩꯅꯣ ꯁꯤꯕꯣ ꯁꯥꯔꯕꯅꯤ ꯂꯧꯊꯣꯛꯑꯦ ꯑꯦꯁꯤꯗꯤ ꯌꯥꯎꯗꯅ 당장기 사지 디버거 난간다 하가저라가 북도 올라가 파이에도 타오래 지디 ꯅꯨꯡꯁꯤꯅ ꯅꯥꯂꯥ ꯑꯐꯥꯎꯕꯗ ꯄꯪꯊꯥꯒꯗꯕ ꯂꯝꯉꯥꯟꯕꯤꯗꯣ ꯅꯠꯇꯦ ꯈꯪꯉꯦ ꯃꯁꯤ ꯍꯩꯃꯥ ꯄꯥꯕꯨꯡ ꯍꯩꯃꯥ ꯄꯥꯕꯨꯡ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯇꯧꯔꯤꯗꯨꯕꯣ 이사가 이마가 ꯈꯟꯅꯔꯛꯄꯗꯨꯗ ꯈꯣꯟꯗꯨ ꯋꯥꯡꯈꯠꯅꯔꯛꯄꯅꯤꯅ ꯍꯥꯠꯇꯣꯛꯅꯕ ꯌꯥꯎꯔꯛꯑꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯗꯔꯀꯥꯔ ꯂꯩꯕꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯀꯩꯗꯧꯔꯤꯒꯦ ꯊꯣꯛꯂꯛꯇꯦꯗ ꯑꯣ ꯀꯩꯗꯧꯔꯤꯒꯦ ꯉꯁꯥꯏꯗꯩ ꯊꯦꯡꯀꯥꯟꯁꯤꯗ ꯊꯥꯎ ꯈꯤꯇ ꯍꯟꯈꯤꯁꯤꯗꯅ ꯏꯇꯥꯎ ꯑꯩ ꯄ꯭ꯔꯁ ꯇꯥꯍꯧꯔꯦ ꯑꯝꯇ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯔꯛꯑꯕ ꯁꯦꯜ ꯑꯝꯇ ꯄꯤꯔꯝꯃꯣ ꯑꯁꯦꯡꯕ ꯄ꯭ꯔꯁ ꯇꯥꯍꯧꯔꯦ ꯑꯁ ꯀꯥꯏ ꯇꯥꯍꯧꯔꯖꯥꯠꯅꯣ ꯀꯩ ꯆꯥꯁꯤꯒꯦ
ngasi di fast food sin nei sine lainang tar nei raga fast food si khombalon thosi madu ngamdravdi ekhoi nusinabi kari kana ga duriba ꯀꯔꯤꯕꯨ ꯄꯤꯖ ꯉꯝꯗꯣꯏꯅꯣ? ꯆꯥꯅꯤꯡꯕꯗ ꯍꯥꯏꯌꯣ ꯃꯤ ꯐꯥꯎ ꯂꯩꯔꯒ ꯄꯤꯖꯒꯤꯅꯦ शाबाश बेटा बहुत बढ़िया ꯄꯛꯆꯕꯗ ꯂꯣꯏꯔꯦ. फगी नती सनिम थोई तायो ꯑꯃ ꯍꯦꯛꯇ ꯌꯥꯏꯗ. ꯀꯅꯥ ꯀꯅꯥ ꯂꯩ ꯐꯥꯁ ꯐꯨꯗ ꯁꯤꯗ ꯂꯩꯕ ꯆꯥꯕ ꯌꯥꯕ ꯀꯩ चाहिए पनिएरा अच्छा तुम्हें ले ꯑꯗꯨ ꯂꯣꯏꯔꯕꯣ? कहीं नंग हाइदो हे न का ले नाम ला होय नहीं फास्ट फूड से पुने क्या लोने लोइना लेकिन है नहीं बुने हर से नहीं फास्ट फूड से क्या लोगे नो तुन है लो आ हु 이베만 난게 스푼노 보라노. गप्ती कॉलिंग कर है फोक पाई भाई तो मी और ने 낭농의 덕후. 낭농의 덕후요. 낭농의 덕후. नंबा 왜 거기 시강무라. 시우색 하나만 났디. 가이 하나만 났디. 시미 할루로나 컴퍼니나 실나 mga 타도라버니. 다돈, 그더라. 호렌 할락보다 하이 khara leyo. 따라보. 야래죠. 그러면 누구는 시보? 미만의 미로래디 해얌 자오 하이. 좀 야래. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯁꯤꯟꯅꯗ ꯆꯠꯈꯤꯅꯦ. ꯀꯌꯥꯗ ꯂꯤꯛꯈ꯭ꯔꯕ ꯅꯨꯄꯥꯅꯣ? ꯍꯩ ꯈꯔ ꯂꯩꯔꯛꯄ ꯐꯥꯎꯕ ꯑꯃꯨ ꯃꯥꯜꯂꯦ. 이때 ꯀꯩꯗꯧꯔꯦ 이때ꯊꯕꯛ ꯆꯠꯇꯣꯏꯔꯣ? ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯩ ꯈꯤꯇ ꯂꯩꯕꯤꯔꯛꯑꯣ. 제 난게 해도. ꯂꯪꯈꯣꯡꯗ ꯂꯪꯊꯣꯛꯆꯣ. 뱀뱀, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯍꯌꯦꯡꯒꯤ ꯄꯣꯠ ꯇꯞꯄꯛꯀꯅꯨ ꯀꯣ. ꯃꯤꯅ ꯇꯞꯄꯗꯗꯤ ꯀꯩꯗꯧꯕꯩ ꯆꯩꯔꯛꯏꯕ? ꯍꯩ, ꯅꯪꯅ ꯇꯞꯄꯤꯗꯣ ꯃꯇꯥꯡ ꯆꯥꯗꯕ ꯀꯣ. 이몽ꯗ ꯂꯩꯉꯩꯗ ꯇꯞꯄꯗꯤ ꯀꯩꯗꯧꯋꯦ? ꯃꯄꯥꯟꯗ ꯇꯞꯄꯗꯤ ꯀꯩꯗꯧꯕ? ꯍꯩꯁꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯣ ꯌꯨꯝ ꯄꯥꯟꯕ ꯃꯤꯗꯤ ꯂꯣꯏ ꯈꯪꯉꯤ. ꯇꯥꯆꯧꯒ ꯏꯇꯩꯃꯒꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯌꯦ. ꯏꯇꯩꯃꯒ ꯇꯥꯃꯣꯆꯧꯒ ꯌꯦꯡꯅꯔ ꯅꯣꯏꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ? ꯑꯩꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ? ꯅꯪꯅ ꯂꯩꯔꯛꯇꯧ ꯃꯥꯟꯗꯦꯅ ꯑꯩꯗꯤ ꯏꯇꯩꯗꯣ ꯑꯣꯏꯅ ꯇꯞꯈ꯭ꯔꯦ. ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗ ꯇꯞꯄꯤꯕ? ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗꯤ ꯀꯩ ꯍꯥꯏꯔꯝꯃꯤꯕ? ꯕꯣꯔꯥ ꯑꯃ ꯂꯩꯔꯛꯀꯦ. ꯑꯗꯨꯒ 이제 너한테 noiba. Masi sugaran to ko masi. Oh, mai babu. Si kau ni ko masi masi. Unta khazan ne. Masi show. Mai babu. Ai so da pai je kan foti ni mara. Ai ta khazan pe. Mai babu. Mai babu. Mai babu. Masi. Hai ma. Mai babu. Kai dori badu dia. Aku bai pai ni. Kari gia. Yom da pur ni. Yom da pur. Nate du kari giro mi. Hey, humai ki tung ni. Masi alu ka sumpang sila masi. Mamai nung dang ni thak na pung pai pai ni nang. Pai de. Delhi ki sumai nungai nang thengrabo. Karim khalu nang. Thogelo. Delhi na mi myam helmet upise ai upti si agadro. Askari ki helmet no. Ai yaw sidi kaino ne. Thobong thokodum tho. Ai toge. Yam nai bira ba nang je. Nai bini thawodi thaw. Delhi ni thaw.
ꯀꯩꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯤꯁꯥꯞ ꯊꯤꯒꯠꯂꯤꯔꯥ ꯀꯀꯥꯅ ꯁꯦꯝꯗꯣꯛ ꯍꯥꯏꯔꯝꯕꯅꯦ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯤꯁꯥꯞ ꯅꯪ ꯀꯌꯥꯝ ꯍꯩꯕꯩ ꯋꯥꯔꯣ ꯅꯪ ꯀꯌꯥꯝ ꯍꯩꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯕꯁꯦ ꯁꯤ ꯇꯪꯈꯥꯏ ꯈꯥꯏꯗꯠꯄꯒꯤ ꯑꯦꯡꯒꯜꯁꯦ ꯀꯌꯥꯅꯣ ꯃꯁꯤ ꯍꯥꯏ ꯉꯝꯕꯗ ꯅꯪ ꯒꯤꯅꯦꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯇꯥꯕꯤ ꯀꯀꯥꯒꯤ ꯍꯤꯁꯥꯞꯁꯨ ꯂꯣꯏꯁꯟꯒꯦ ꯑꯝꯇ ꯉꯝꯁꯨ ꯉꯝꯗꯅ ꯍꯣꯏ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯂꯝꯕꯤ ꯑꯃ ꯀꯣꯏꯂꯥꯁ ꯌꯥꯝ ꯆꯪꯗꯅ ꯀꯣꯏꯂꯥꯁ ꯊꯥꯕꯗ ꯄꯦꯇꯨꯃꯦꯟꯗ꯭ꯔꯝ ꯀꯌꯥ ꯆꯪꯉꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯦꯛꯇꯤꯡꯗꯣ ꯑꯩ ꯌꯨꯅꯝ ꯅꯝꯃꯦ ꯁꯤꯅꯤꯅꯦ ꯍꯨꯏ ꯃꯅꯝꯁꯤ ꯉꯥꯡꯉꯤꯅꯤ ꯑꯗꯨꯁꯨ ꯑꯇꯥꯡꯕ ꯖꯣꯅꯤ ꯋꯥꯀꯔ ꯕ꯭ꯂꯨ 25 years ꯁ꯭ꯀꯣꯠꯁ ꯋꯤꯁꯀꯤ ꯌꯨꯖꯤ ꯃꯃꯜꯅꯅꯦ ꯅꯪ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯍꯧꯗꯣꯛ ꯌꯥꯅꯤ ꯒꯤꯅꯦꯁ ꯔꯦꯀꯣꯔꯗ ꯅꯪꯅ ꯁꯛꯁꯤ ꯌꯥꯝ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯦ ꯁꯤ ꯀꯌꯥꯝ ꯁꯥꯜꯂꯤ ꯅꯥꯎꯔꯤ ꯃꯔꯨꯒ ꯀꯅꯥ ꯌꯥꯡꯉꯤ ꯑꯝꯇ ꯍꯥꯏꯔꯣ ꯀꯌꯥꯝ ꯂꯤꯡꯉꯗꯤ ꯑꯝꯇ ꯍꯥꯏꯔꯨꯅꯦ ꯁꯤꯒꯤ ꯃꯦꯛꯁꯤꯃꯝ ꯔꯦꯟꯖ 50 meters effective for killing range na 20 to 30 meters 30 meters ki wangda lepda sinong message son mangamoy ꯌꯥꯝ ꯊꯤꯅ ꯈꯪꯕ ꯋꯥꯅꯤꯅꯦ ꯅꯪ ꯍꯥꯏꯔꯣ ꯌꯥꯎꯔꯣ